Online Manipur YouTube channel swing biru mayam pum nampu amukana taram luksari han badam namuru iba pawam of the tamjage lupa sahum piu ya de haidun KRN liang mai purupki mi amatam thina furagle ban tawba yauna akan bakhung chingsila kadawri masana masabu KRN ni haina saktak saba mi amana lupa sahum piu ya de haidun liang mai purupki rianglong khulgi Hana chairman Fabo Iramba Mu Amapuduna E Night Halakre Haidi, Stedasi Housing Oriba Pibam as the Lambida Tatuna Kihan Kangalaga Namduna say Loriba Asi, Irang Nibaga Chap Mane Poche Yonba, Chachaba Micham Amada Sigumba Tong Satarapa Asidi, Nagamiam Busing Navani Haina, Rianglong Kulgi Hanagi chairman, Jet Hangam Bono Pen the Pongdorgli, Manipur Press Club Tangasi Pamising Unaba the Mahagna Hai, Rianglong Kuldagi Imfaltam Nangasi, Bolero. Pickup amada yonaba lapoi lapang sing haptuna purakpani bolero pickup adu makoi masana thoduna mahaki loina bi amadi mahaki masana pa amaga makoi hum lakibani ngasi ayukpung taret ka makhai rom tarak pada kang popi PS ki manung sana leiba chalwa yorok pada mi ni tholak tuna lupa chahum pina ba hairak pani adubu thokli bi irang asin state asida leiriba purup kuding mak chapmana na wari bangaktani maram asina nungti ki selfie wading amloi naga purup ki Haira Kamanda Wakatkani Haikibani Makoigi Hayar Kamana Kanano Haina Hanglak Padel Liangmai Naga Council UNC Amadi Naga Hohoni Haine Hek Haibada KRN Haina Saktak Sabami Eduna Makong the Kuning Tindun Inaita Halakibani Maram Asina Sigumba Tawong Asidi Nagamia Musing Nabani Haine Lawi Loina Tawdok Asigi Matang the Imfal Tamna Lakpada Amuk Kang Pokpi Hek Yorok Pada UKLF na Sahi Amagi Text on Lupa Lising Home Piu Haiba de Gilupa Lising Anisu Piram Kihaidi Magna Makata na Hai IT Road Kim Mafam Karada Kuki Kulai Pivasing Nasugumba Sel Lobagi Tabuk Sataragliba Asi Matam Kayagi Mamang the Gini Maramasina Makata na Asigumba Tongsing Asi Amuk Hana Sataraktanaba State Langak Amadi Naga Purup Ki Higher Authority Singna Sinbiu Haiki Amoram the Pomising Unabadu the Yanglong Kulgi Chairman Jindaipo Kangin dauna high state asigi hozik oiriba pibam asida sel piu ya de haiduna micham ki han khangan pa asiti irang nibuga chapmani state asigi miam pumna magwana riba matam asida naga miam de ki han khangan ba asi yaningde IT road ki mafam amada hekta sel lobagi thabuk asi sahi taragi mathakta gi satharak pa thawngni maram asina asigumba thawng sing asi makatana tolak tanaba mari leinaba authorities singna hotna biu haiki amarom de thawng asigi mayokta ahan Group Chief Chairman Association na banyaw na akan bukhongjing sanction na buwarib lawkre hari hayang September ki tang taruk ki oina tampak ki district pum na makta curfew komthok la roi aduga mathang update aside Natum Chingda base camp Oiduna Leiba Kuki Millitantsingna Sanasabi Khulda Nongmei Kapsillakhre ngasi ayukpung ni pano ka makhai rom taba matam de Imphal East district ki yang Pokpi police station ki manung sana Sanasabi Khulgi mamang thang basaruk Natum Chingda base camp Oiduna Leiba Kuki Millitantsingna Sanasabi Khulda Leiba Chingba sanglo truck gari sing the Nongmei round kaya kapsin duna landasillakhre hairi pause asida Sanasabi ki khunja kharga pungdor pugi matung ina de Sanasabi Khul asisu Kuki Millitantsingna yamna toina attack torok pada ki khul asigi nupa singna khulngak pagi thabuk chathaduna leiri aduga nupi angang sing de atopa mafam sing de thaidok tuna leinakhre serak asida ngasi ayukta Sanasabi Khul asida leiba khunja amana mahaki ingkhol da pukri tawnaba JCB ama aduga lebak sing thoknaba truck gari ani sangsin ba matamda Natum sing thakta leiba Kuki Millitantsing aduna Nongmei round tara rom sing thakta gi kap tharakhi maduda asokapan amadi misi minadi yaw khiba leite masigi matungda makhata na Nongmei kabla khide loina na pukri tawnaba changluba JCB amadi truck gari sing adu mafam adudagi handorakhre hai Panbaya badi Sanasabi ga nakna leiriba Natum Ching asida Kuki Millitantsing gi base camp Oiduna leire maduna ngahak laitana Nongmei Kapsillakpagi thodok toina thokle haina Manipuri lenga kim mafamda henba security thomjin duna Kuki Millitantsing takthoknaba khunja sing gi maikai dagi haijakrapasung asi phawba thabuk oina pangthok tana leiri
Maduna Atuba Matam the Khulngak State Security Force Langak Natambiu, Luina Natum Chingda Leiba Kuki Millitantsingna Matam the Langak Natak Tokpagi, Tabuk Paikat Piu Hainasu Kunjasing Pause Asi the Pongdoraki. Aduga Matang update as in a Kuki Singna Forest Office Taragaret Maitadoki with the Langakna, Hosik Power, and you ever Tabuk Lokatana lady. Manipuri Langakna war on drug Kunging Chinchin to Mangkok Toklaga, Popi Tabagi Tabuk Tingnaba, Tabuk Lokalak Pagaloina Reserve Forest. Protected Forest Amadi Wildlife Sanctuary Sing Kanana Taukalak Pada Kuki Singna Lenga ke Kungjing Asibu Atamana Singna Duna Sahi Asigi April Degi June Pawagi Manung the Forest Office Taraga Taretum na Maitadok to Namanghanki Pause Asina Fangba official over Pawi Matung in the Maitadok to Namanghan Trava Forest Office Sing Asisurasan Pur Kangkok Pi Teng Open Amadi Perjol District Leiba Singni Ahanbo in Surasan Purgi Tuibong the Leiba Forest Ki Range Office Asi Sahi Sigi April Kungo Humdoida Kuki Singna Maitaki Masigi Matung the May Ahum the Surasan Purgi Bijang the Leiba District Forest Office DFO Chaikota Leiba Forest Bid Office Mata Multam the Leiba Forest Bid Office Mulwam the Leiba Forest Bid Office Esquatin the Leiba Forest Bid Office Singhata Leiba Forest Bid Office Hengleb Ki Tunglum Jam the Leiba Forest Range Office Asitum na Maitadok to Namanghanki Haiba May Ahum Asimak the Kangpokpi District Ki Modbung the Leiba DFO Kangpokpi Office Forest Range Office Amadi Sapar Maina the Leiba Forest Bid Office Kangpokpi District Headquarter the Leiba Forest Range Office Saikul the Leiba Forest Range Office Amadi Colten the Leiba Forest Bid Office Asisu Kuki Singnatum na Maitadoki Sahigi May Ahum Asimak the Technopol District More the Leiba Forest Range Office More Amadi Forest IBR More all Loinana May Kungamari the Ferjol District Headquarter the Leiba DFO Office Kuki Singnatum na Maitadok to Namanghanki Forest Office Taraga Taredasi Kuki Singnatum na Maitadok to Namanghanki Basi the physical filesing documents sing maps sing furniture tools amadi equipment sing mai chak padu da loina mak yaukre masitana tana me tang ahum da Kuki Millitantsingna Surasan Purgi bunglon da Leiba Forest Bid Office ta tek tawduna Forest Office asigi manung da leiba malsang amadi file amadi document sing loina mak puthok mai thadok tana manghan ki aduga office building makti tumna mai thabagi thabuk chathakide numin asigi numidang pung 9 nifu taba matam da DFO jiribam gi office asi Security personnel sing nangak senduna leiringai de miam gi mok na maram oiduna office thugaiduna amang ata thokan ki mathang memory gi numidang pung 9 rom tabada DFO Technopal gi office su miam thumjin tuna nung langsinduna thugaina ba attack sathaki amang ata di chauna thokan bangam khide loinana me ahum da su Bisnupur district ki manung channa leiba phagak so forest bid office su Kuki singna mai thaduna manghan ki hairi Forest Office Taraga Tared Asigi Mamaniam Labu document Amadi file sing tum namai thado ki basigi matang da hojik phawo Manipur lenga ki mai kai degi karigumba ain gi oiba thabuk amata lokhatana leiri leingak na paikhat pham thokpa thabuk sing asi paikhat pa ngamdriba asi ki maramni hairi badi Kuki singna dominate tawduna leiriba Surasanpur Kangpokpi Technopal amadi ferjol sing bada lenga ki mari leina official sing amadi security personnel sing sang duna thabuk amata tawbungam dana leiriba asini hairi